ꯅꯣꯡꯃ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯎꯃꯪ ꯑꯃꯗ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯄꯥꯛꯂꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯄꯥꯛ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯣꯏꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ, ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯕ? ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯏꯔꯨꯖꯔꯤꯉꯩꯗ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯒꯨꯝꯚꯤꯔ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯥꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯆꯣꯡꯊꯗꯨꯅ ꯏꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯨꯝꯚꯤꯔ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠ ꯑꯗꯨꯒ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯁꯣꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯁꯣꯛꯂꯕ ꯎꯃꯪ ꯑꯁꯤꯗ ꯅꯊꯟꯇ ꯂꯥꯛꯇꯨꯅ ꯏꯔꯨꯖꯔꯤꯕꯁꯦ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯏ꯫ ꯑꯩ ꯑꯁꯤ ꯃꯅꯥꯛ ꯑꯁꯤꯗ ꯊꯪꯅꯅ ꯂꯩꯕ ꯃꯟꯗꯤꯔ ꯑꯁꯤꯗ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯃꯟꯗꯤꯔ ꯑꯁꯤꯗ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯗꯨꯅ ꯑꯩ ꯏꯊꯟꯇ ꯃꯟꯗꯤꯔ ꯑꯗꯨꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯅꯊꯟꯇ ꯂꯩꯕꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯍꯌꯦꯡ ꯃꯈꯩꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯅꯊꯟꯇ ꯂꯥꯛꯇꯨꯅ ꯏꯔꯨꯖꯒꯅꯨ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ, ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯟꯗꯤꯔ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯂꯩꯔꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ? ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯑꯩ ꯑꯁꯤ ꯅꯪꯕꯨ ꯎꯅꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯃꯊꯟꯇ ꯂꯩꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯆꯠꯂꯁꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯌꯥꯊꯪ ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯟꯗꯤꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ꯫ ꯃꯁꯤꯒꯤ ꯃꯟꯗꯤꯔ ꯑꯁꯤ ꯑꯆꯝꯕ ꯃꯟꯗꯤꯔ ꯅꯠꯇꯦ꯫ ꯃꯁꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯃꯟꯗꯤꯔꯅꯤ꯫ ꯃꯁꯤꯅ ꯉꯥꯛꯁꯤꯟꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨꯝ ꯌꯧꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯑꯩ ꯍꯧꯗꯣꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯅꯤꯡꯊꯧ ꯑꯁꯤꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯝꯂꯤꯉꯩꯗ ꯂꯤꯟ ꯑꯃ ꯂꯥꯛꯇꯨꯅ ꯆꯤꯛꯂꯝꯃꯤ꯫ ꯂꯤꯟꯒꯤ ꯃꯍꯨ ꯑꯗꯨ ꯍꯥꯏꯔꯤꯕꯤ ꯂꯤꯟꯑꯣꯏ ꯃꯤꯑꯣꯏ ꯇꯧꯔꯤꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯪ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯆꯤꯛꯂꯤꯕꯗꯤ? ꯀꯅꯥꯅꯣ ꯅꯪ? ꯁꯦꯡꯅ ꯍꯧꯖꯤꯛꯃꯛ ꯈꯨꯝꯃꯨ꯫ ꯏꯅꯤꯡꯊꯧꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯩꯅ ꯆꯤꯛꯄ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯤꯟꯅ ꯆꯤꯛꯄꯅꯤ꯫ ꯑꯩꯗꯤ ꯏꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕꯤ ꯆꯟꯗ꯭ꯔꯃꯨꯈꯤꯅꯤ꯫ ꯉꯁꯤ ꯏꯅꯤꯡꯊꯧꯅ ꯎꯔꯤꯕ ꯑꯩꯒꯤ ꯁꯛꯇꯝꯁꯦ, ꯃꯁꯤ ꯑꯁꯦꯡꯕ ꯑꯩꯒꯤ ꯁꯛꯇꯝꯅꯤ꯫ ꯑꯩ ꯑꯁꯤ ꯂꯤꯟ ꯅꯨꯄꯤꯅꯤ꯫ ꯑꯩ ꯑꯁꯤ ꯃꯤ ꯑꯃꯗꯤ ꯂꯤꯟꯁꯨ ꯑꯣꯟꯕꯤ ꯉꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯟꯗꯤꯔ ꯑꯗꯨꯗ ꯑꯩꯅ ꯂꯩꯗꯨꯅ ꯃꯟꯗꯤꯔ ꯑꯗꯨꯕꯨ ꯉꯥꯛꯁꯦꯜꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯑꯗꯣ ꯂꯣꯏꯅ ꯇꯥꯛꯂꯒꯦ꯫ ꯑꯥꯗ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯎꯔꯤꯕ ꯌꯥꯝꯅ ꯂꯪꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ, ꯃꯅꯤꯅꯤ꯫ ꯃꯁꯤ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯃꯅꯤ ꯑꯁꯤꯕꯨ ꯃꯨꯟꯗꯒꯤ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯃꯅꯤ ꯑꯁꯤꯕꯨ ꯑꯩꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯟꯗꯤꯔ ꯑꯁꯤꯗ ꯂꯩꯗꯨꯅ ꯉꯥꯛꯁꯦꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯃꯥꯒꯤ ꯃꯃꯣꯟꯗ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯉꯁꯥꯏ ꯎꯔꯝꯕ ꯃꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯟꯗꯤꯔ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯗꯨ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯅꯤ ꯑꯗꯨꯕꯨ ꯀꯟꯅ ꯂꯧꯊꯣꯛꯇꯒꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯅꯤ ꯑꯗꯨ ꯁꯣꯛꯄꯗ
ꯌꯥꯝꯅ ꯑꯀꯟꯕ ꯁꯛꯇꯤ ꯑꯃꯅ ꯃꯉꯣꯟꯗ ꯏꯟꯊꯣꯔꯛꯄꯒꯨꯝ ꯃꯅꯤ ꯑꯗꯨ ꯄꯥꯏꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯃꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝ ꯌꯥꯡꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯥꯛꯂꯝꯗꯨꯅ ꯇꯨꯃꯤꯟꯅ ꯍꯟꯈꯤꯁꯤꯕꯣ? ꯍꯩꯃꯥ, ꯑꯗꯨꯒ ꯃꯅꯤꯗꯨꯗꯤ ꯀꯗꯥꯏ? ꯀꯌꯥꯇ ꯇꯧ ꯉꯝꯂꯤꯕ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯒꯤ ꯑꯔꯣꯠꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯍꯜꯂꯒ ꯃꯥꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ꯫ ꯉꯁꯤꯗꯤ ꯅꯪ ꯈꯪꯒꯅꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯁꯦꯡꯂꯕ ꯃꯅꯤꯕꯨ ꯃꯨꯟꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯂꯤꯟ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯜꯂꯕ ꯍꯨ ꯑꯁꯤꯅ ꯆꯤꯛꯇꯨꯅ ꯅꯪꯕు ꯍꯥꯠꯀꯅꯤ꯫ ꯅꯪꯅ ꯀꯗꯥꯏꯗ ꯂꯣꯠꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕꯤ ꯂꯤꯟ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯤ ꯑꯗꯨ ꯄꯨꯔꯛꯂꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯡꯂꯪ ꯂꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯅꯥ ꯂꯨꯄꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯝ ꯊꯦꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯂꯤꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯂꯤꯟꯒꯤ ꯃꯔꯨꯝ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯅꯤ ꯑꯗꯨ ꯄꯨꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯡꯂꯪ ꯂꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤ ꯃꯨꯛꯇꯥꯅ ꯄꯨꯡꯂꯪ ꯂꯪꯗꯨꯅ ꯅꯨꯡꯉꯥꯏꯗꯨꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯕ ꯃꯔꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯕꯅ ꯃꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯀꯞꯄ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝ ꯅꯣꯡꯃ ꯎꯃꯪꯗ ꯀꯣꯏꯊꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯃꯟꯗꯤꯔ ꯑꯗꯨ ꯎꯕꯗꯨꯒ ꯃꯟꯗꯤꯔ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯍꯧꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯒ ꯑꯣꯟꯊꯣꯛꯅꯁꯨ ꯔꯥꯁꯤ ꯂꯩꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯏꯁꯣꯔꯅ ꯄꯤꯔꯕꯅꯤꯅ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯂꯤꯟ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯟ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯪ ꯈꯪꯒꯅꯤ ꯑꯩꯒꯤ ꯃꯅꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯜꯂꯕ ꯃꯍꯨ ꯑꯁꯤꯅ ꯆꯤꯛꯂꯒ ꯍꯥꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕꯤ ꯂꯤꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯤꯟ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯠꯂꯝꯃꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯥꯡꯗ ꯀꯔꯤꯒꯤ ꯂꯦꯞꯂꯤꯕꯅꯣ? ꯊꯣꯛꯎ! ꯅꯪꯅ ꯍꯥꯠꯀꯦ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯣ ꯀꯟꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯧ, ꯑꯩꯁꯨ ꯑꯩꯒꯤ ꯌꯦꯛꯅꯕꯗꯣ ꯍꯥꯠꯄ ꯉꯝꯅꯕꯒꯤ ꯍꯣꯠꯅꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯤꯟ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯨꯅꯕ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯕꯦꯝꯃ, ꯅꯪꯅ ꯉꯁꯤ ꯂꯧꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯤ, ꯃꯪꯂꯥ ꯍꯥꯔ ꯀꯔꯤꯅꯣ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯕꯥꯏꯅꯤ ꯈꯟꯅꯔꯤꯗꯨꯕꯣ? ꯏꯃꯥ, ꯂꯤꯟ ꯅꯨꯄꯤ ꯑꯁꯤꯅꯅꯦ ꯏꯃꯥꯒ ꯕꯕꯥꯒꯗ ꯆꯤꯛꯇꯒꯤ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅꯅꯦ ꯃꯥꯒ ꯈꯟꯅꯔꯝꯂꯤꯕꯅꯤ ꯏꯃꯥ꯫ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯆꯤꯛꯇꯒꯤ ꯇꯧꯔꯤꯕꯅꯣ? ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯅꯃꯤꯠꯇ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯤꯕꯗꯤ? ꯑꯩ ꯑꯃꯗꯤ ꯏꯅꯤꯡꯊꯧꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ? ꯁꯦꯡꯅ ꯈꯨꯝꯃꯣ꯫ ꯀꯅꯥꯅꯣ ꯅꯪꯕꯨ? ꯅꯪꯅ ꯑꯁꯦꯡꯕꯗꯣ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧꯗ ꯍꯪꯉꯨ꯫ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯅ ꯂꯤꯟ ꯅꯨꯄꯤ ꯑꯗꯨꯗ ꯂꯪꯁꯤꯟꯖꯈꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯔꯤꯕꯤ ꯂꯤꯟ ꯅꯨꯄꯤ ꯑꯁꯤꯗ ꯃꯥꯅ ꯇꯧꯈꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯖꯈꯤ꯫ ꯏꯃꯥ, ꯑꯩ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ, ꯑꯩꯒꯤ ꯆꯤꯡꯅꯕꯁꯤ ꯑꯃꯨꯛꯇꯪ ꯀꯣꯛꯍꯜꯂꯨ꯫ ꯑꯩ ꯑꯁꯤ ꯏꯃꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯥ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ, ꯑꯩꯅ ꯅꯪꯁꯦ ꯎꯃꯪ ꯑꯗꯨꯒ ꯂꯩꯕ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯈꯤꯕꯅꯤ꯫ ꯅꯪ ꯑꯁꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯪꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕꯤ
ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯎ꯫ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯀꯞꯂꯝꯕꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯏꯆꯪ ꯊꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ꯫ ꯏꯆꯥꯗꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ꯫ ꯏꯆꯥꯅ ꯊꯧꯅꯥ ꯂꯩꯅ ꯃꯃꯥ ꯃꯄꯥ ꯑꯃ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯏꯆꯪꯗꯧꯅ ꯂꯦꯞꯄ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯌꯥꯝꯅ ꯄꯦꯜꯂꯤ꯫ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯀꯣꯟꯒꯦ ꯂꯥꯎꯑꯣ꯫ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯪꯂꯕꯗꯨꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯤꯕꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯟꯗꯤꯔ ꯑꯗꯨꯗ ꯉꯥꯛꯁꯦꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯗꯨ ꯃꯅꯤ ꯑꯗꯨ ꯄꯨꯔꯒ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫